Welcome to Manipuri Story Collection Official. Kaithel tamna laksabi nupido yung maikayda oina pubirakle. Lakminari ba anido sapham amamamdani. Nong dhaire mananokmi tauri, ijan na suktokli, pomthokli. Una ba yadaba, wangang na ba yadaba, nupa nupi anido, mayam gimit dadi, maong amado ure. Makoy ani buhanadagi kang maminadi, karino haigadaba maong ni. Nong daire mana ijan puraga chatlibado mitkhuna urure. Ngakladuna mitchoy thokpa tawda yenghawi. Ijan gi thongal yausilakadawre. Nong daire mana ijan gi yum hanadagi khangi. Thongal naksilaklabada ijan na khamnaba haiba hurei. Khamo haibani miphatta. Tasinnade thokpham thokpa thawri. Saptra tawre inupiduso. Khamaroidro chongtharage. Maching phattaba nupini chongthakidawribani mana haiba yahaudradi masi khangmana nongdairembasu khamlei angam talakte khamphatri chongthakri ichando ngaiba ngamdaba haigadra nupi magi maongse nongdairembasu nokmi sodu ichanda langsilaga sirani ne tapna kummasu yabani sirasu yare adudi kaide yaranege pisum ani du heina sukchinai nupido Nong dairembasu hina nokmi tawri. Mana tawri batu ijan gi khaidaw thilan bani. Ijan su khaidaw thitna hairi. Yara di yare. Sibai. Adubusu aiga chatminabada oisu oiroi. Tanja chana naw batu murum sola thorai thongal dagi. Ai uba yade ngagduida tawi. Dukan chatlu adu chatlo. Sat hanjili. Marum amada thupchillaga mit nuiri yingli. Nupa amatago ansinaw yadrabi manina nupa amaga yingnaraga leplambaduda ngakpana suloire. Sibo aikhoini nero. Ai. Sinanidana. Mana nupa apanba yadrise. Mahaga chanaba nupa ama naroda thupchila thammamineba. Ichansu nongdairembagi mityengdagi thaidoklaga makhong thangge tawbada khami. Kaidano. Noi napai manakta. He aribi. Wangang sanga aduk yam thirido noi namana pana tambidabro aingonda aribi kauriba nang kayam na ha oirige nang so ariba natro nokninglura male nongdairembado khaknok thorai ichandi nokte nokthokluraga hanagum sakpam hanjilli aduga karimnarei aidi nupani lizara susana nangdi nupini nupidi liba yade nangonda kana haige haide yare aribigi wa topna thamkhrase Khabage hal thar adi kamai toba maduda nangna wasinbagi maramse kaino nokmi nokpheta tawraga leiba nongdairembado pisum sumtharei yarak tanganglaga hairei yam luhongniga manatro nang nungaini aina kedorgem kari tawdoiba nawa lawde chatlo ada nawa lawgera lawroira haibide hainu he khabage hal tharakpada nasane he yaramlaba nang aina hatokani haisin Kauri utong do piet me khaire adum nawa lawde amuk su hairi nawa lawde nawa su lawde aina nak iwa lawde do yengnarasine ko hoi yengnarase gari thona ba sem sakre ichen nongdaire mana changsilaklaga gari mamai da paiduna lupa cham ta piramo gari ge yaude bara yaudre nabu fatta tawnu chin pai tho I ichen thausa dana haidore yaude aiso nakhong chalo Ai, aribi koksak piye, aduk likpa, aduk fataba, sitkiroi likhini. Lau hawi nongdairemba, hannaga yinglamdi ichan suthokre. Sukdoklaga chatna tapna chatpa hawi. Makhong thangba hawbada ngairi, ichan hengatla gari khamai. Bekte jam chapi malau thoktuna piraklaga. Lauro. Sel pibirakpagi thagat wahai phongdokpagi mahut. Pirakliba jam chapido lauraga nokphet tawraga karimnarei. Tausinabani sel yam yauri nasakto yengde hairamlaga mayumda thousand kre nongdairembasu ichana paike thousand kibadu yengluraga
hanjinlaktuna chama chatpido chena paisillaga khangani matagong makhong thangki ngasaidagi lona yingliba nawbana sonje wah romance haidabra khallubani romance ti ekhoini ne da loi lerame kaka taya ga tinaba nupasi ga koinari oire ko ha aidi kaino khange khoi mama ga bubo kada tamukige dukan lakpani kawkhre sirakliba paukhondo thapna hundokre mayum lomda chensilei ichan su machin tungthok laga sari do sahum amaga loina na hairaga mangol da ka khali mana tawri bado yingliba kusum ga thoibi ga na hangli hai kaidore akang mana chindo arei ke tungthok la dia thoibi na sari do mu se gairani tamna tawne kana ga kari hainerak paino sauri do bo hanga kano na thau na te ai ubayade hangdega khotoiga noi yengsin bada nungai pham khangrabani aise nongdari mada taina bangam hodraba asawbado taina fang labada taina rakle kusumna chairei kari no ne masibo ai khoina hangdradi kana na hangdorige hangbiyo haide noida bubo mama kau duna jensil ei nauba mataududa kusumga thoibiga su pakhatna yengthorei isau langliba ichansu naubo yengbada yausilei mamai thakpa angang dusu mani leibadu yinglude man uhobadu tamba horei aikhoini ne do thongal da nupa amaga tamba horakpada ichangi khupak tuna nawbagi chimba da thajan bikre saphus atukki mati kankre ayo haiba phok ngamre nawbadu chimbal menduna chaina khangre kusumna masunu pabu chingsilaga laukhatlei ichanda karino ne hingsabi olabro masibo angang sida atukkanna phuba hona bro isu thoi bubu yengese machin yauradi phu tabani mathong maram khangdaba paw tamba yam kalladi chayam jarakhini na thoi mangni angang nang naw bubu ki hallamaga changkhri ichan kusumna machanu pibu chai hori asuk yamna phattaba masa minung siga pokpa lai sabi na te mase maung matau siga hairadi miti na ba yaroi adubudi khangidana kayam kuina nagak haigat pangambagi yengeba imoi bema nangsu angakpani he nacha nupi sida haipok haide isu sida kaya kana phubiram labano yengu machin se tatle thoibi su nawbagi machin tatlibado inliba phidugi phizina taithok piraga imha manena mayada phububu aina kari haidoino nawba pham mama wa hange phamhalli machabu aduga tapna hangi nangna haige torambado karino hayo ai tale nene na phuni mangak haire nawba kusumna themlei isu da mane hekta phuba yabro hayo karinu isuna haige torambado bubo aina hoji dukan thokpado aduda ikhoini ni ga nupa amga lepminarami awoi bro isu thoi kusumga thoibi ge yingni thajaba ngamdraduna thoibina chumna lepminaram na tabro natti mama koina ba male nini ne lupa chama su piki nawbagi wasida kusumga thoibiga changaknare thaja sikadai thajaroi sikadai haibaduni thoibina amo nupa do masa khangro khangi kaka tayaga tinabani maming kaukre kariya tayaga tinabani haiba mani mamaudu yingnaraga nokphe tauzai makhoi anigi wakhalda nawbana tamlibasi khabani khankre khanpham su thokpani mapa chanakre kusum amadi thoibigi pokningda harau maru hunkre ichanna nawbubu machin thugai pirambado kaukre nungai ba mondrang amada tawki lambi nakalda nongdai bangai horiba ahum du sumachi lengdri tayalda anidugi manakta naksilubadi tawda hairi tanaba moongdadi noi ani sulam lapna lakpani khana jaina tohningde ai su nongdai babu khamjinge ahenba nangsu khaba bu khamjinlu khaba nangsu phingat kanu khaba na tayalda laukhale mai mo ma tawdu da phingat loida ba kanano ahenba na amu onthokpani he khaba mi na aisa chumdro kilometer yam lapiko ekhoini ni laise nangi phanabani mana hairise masu mirei hatugi marupne moide amatani afaba sabada nangsu pangthari kaigino ahenbada amuk chikpire khabana tayar sukthara haire khaba nang adudi haigano aigi phamdadi ichan nongdairemba khenaba leite nangsu chakmane nakhoi pumnamak aigi marupne maru oina aidi ichangi hena naknabani magi maikeida leibani
ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕꯒ ꯃꯥꯟꯅꯗ꯭ꯔꯤꯕ꯭ꯔꯥ? ꯃꯗꯨ ꯅꯣꯡꯗꯥꯔꯦꯝꯕꯗ ꯍꯥꯏꯌꯣ ꯉꯝꯃꯗꯤ ꯈꯥꯕꯁꯨ ꯁꯪꯒꯠꯄ ꯂꯦꯞꯇꯦ ꯇꯌꯥꯜꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ ꯍꯥꯏꯗꯕ ꯃꯥꯟꯕ꯭ꯔꯣ? ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯑꯍꯦꯟꯕꯅ ꯑꯁ ꯅꯣꯏꯅꯤꯒꯤ ꯃꯔꯩꯗꯨ ꯂꯦꯞꯄꯣ ꯃꯔꯩꯗꯨ ꯑꯣꯇꯣ ꯈꯥꯝꯂꯛꯄꯗ ꯇꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯅꯣꯡꯗꯥꯔꯦꯝꯕ ꯀꯨꯝꯊꯔꯛꯏ ꯋꯥꯂꯦꯠꯇꯒꯤ ꯁꯦꯜ ꯁꯠꯇꯣꯛꯄꯗ ꯏꯆꯟꯅ ꯄꯤꯔꯛꯈꯤꯕ 100 ꯆꯠꯄꯤꯗꯨ ꯄꯥꯏꯔꯨꯔꯦ ꯃꯗꯨ ꯄꯥꯏꯔꯨꯕꯗ ꯑꯣꯟꯅꯔꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯍꯥꯏꯔꯒ 50 ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤ ꯍꯜꯂꯛꯄ ꯄꯩꯁꯥ ꯂꯧꯁꯤꯜꯂꯒ ꯋꯥꯂꯦꯠꯇꯣ ꯍꯥꯞꯆꯤꯟꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯛꯐꯝꯗꯨ ꯑꯣꯟꯈ꯭ꯔꯦ ꯇꯌꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒꯤ ꯃꯍꯨꯠ ꯈꯥꯕꯒꯤ ꯃꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯌꯥꯜ ꯇꯥꯍꯥ ꯆꯪꯁꯤꯜꯂꯛꯏ ꯈꯥꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯅꯣꯡꯗꯥꯔꯦꯝꯕꯅ ꯍꯪꯂꯛꯏ ꯅꯪ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ? ꯅꯪꯅ ꯍꯜꯂꯛꯄꯒꯤ ꯄꯥꯟꯗꯝꯁꯦ ꯀꯩꯅꯣ? ꯈꯥꯕꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯃꯥꯒ ꯂꯨꯍꯣꯡꯕ ꯃꯥꯒ ꯊꯨꯡꯅꯕ ꯁꯛ ꯇꯥꯈꯠꯅ ꯈꯨꯝꯂꯛꯏꯕꯅꯤ ꯑꯅꯤꯗꯨ ꯈꯥꯅ ꯌꯦꯡꯅꯤ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯍꯧꯅꯁꯥ ꯃꯇꯥꯡ ꯆꯥꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯗꯨ ꯍꯧꯔꯛꯏ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯒ ꯆꯤꯃꯥ ꯆꯤꯡꯂꯒ ꯏꯆꯟꯕꯨꯔꯥ ꯃꯥ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯣꯏ ꯑꯣ ꯑꯗꯨꯗꯤ ꯀꯨꯁꯨꯝꯅ ꯀꯅꯥ? ꯇꯥꯏꯝ ꯄꯥꯁ ꯃꯥꯅ ꯑꯩꯕꯨ ꯈꯝꯕꯟꯕ ꯄꯣꯛꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯔꯤꯌꯦꯂꯤ ꯃꯤꯁꯇꯔ ꯄ꯭ꯂꯦꯕꯣꯏ ꯍꯦ ꯅꯣꯡꯗꯥꯔꯦꯝꯕ ꯂꯥꯎꯈꯠꯂꯛꯏ ꯈꯥꯕꯗꯣ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯈꯣꯏꯗꯧ ꯀꯅꯥꯅꯕꯨ ꯁꯥꯎꯒꯠꯂꯣꯏ ꯃꯤꯅ ꯁꯥꯎꯅꯕ ꯁꯤꯟꯕ ꯍꯩꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯅꯣꯡꯗꯥꯔꯦꯝꯕ ꯈꯥꯕꯕꯨ ꯁꯥꯎꯍꯟꯕꯅ ꯃꯊꯧ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤ ꯃꯇꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯄꯨꯝ ꯊꯤꯠꯅꯕ ꯊꯧꯑꯣꯡ ꯑꯣꯏꯅ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯅꯣꯡꯗꯥꯔꯦꯝꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯑꯣꯡ ꯃꯇꯧꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯄꯨꯝ ꯊꯤꯠꯅ ꯁꯥꯎꯍꯟꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ ꯄ꯭ꯂꯦꯕꯣꯏ ꯀꯧꯕꯁꯦ ꯁꯥꯎꯅꯤꯡꯕꯣꯏꯔꯦ ꯀꯧꯕꯤꯔꯔꯣꯏ ꯀꯨꯁꯨꯝꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯈ꯭ꯔꯁꯨ ꯂꯥꯡꯂꯦꯟꯅ ꯀꯅꯥ? ꯈꯥꯕꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯣ ꯑꯉꯛꯄ ꯃꯇꯧꯗ ꯑꯣꯟꯊꯣꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯗꯥꯔꯦꯝꯕꯅ ꯂꯥꯡꯂꯦꯟꯕꯨ ꯈꯪꯉꯝꯂꯤꯕ ꯑꯍꯦꯟꯕꯁꯨ ꯃꯤꯠ ꯂꯪꯈꯠꯂꯤ ꯇꯌꯥꯜꯅ ꯂꯥꯡꯂꯦꯟ ꯀꯧꯕꯝꯁꯨ ꯀꯣꯏꯅꯔꯝꯕ꯭ꯔꯣ ꯈꯥꯕꯅ? ꯍꯧꯅ ꯍꯥꯏꯔꯛꯏ ꯅꯣꯡꯗꯥꯔꯦꯝꯕꯅ ꯈꯥꯕꯗ ꯈꯨꯗꯣꯝꯕꯤ ꯐꯠ ꯊꯤꯜꯂꯒ ꯃꯁꯤ ꯅꯨꯄꯥꯁꯦ ꯂꯦꯗꯤ ꯀꯤꯂꯔ ꯀꯧꯔꯁꯤꯗ ꯈꯥꯕꯁꯨ ꯌꯥꯅꯤꯡꯗꯕ ꯎꯠꯂꯛꯏ ꯍꯦ ꯃꯍꯤꯛ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ ꯅꯪꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯑꯩꯒꯤ ꯏꯔꯜꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯑꯩꯕꯨ ꯃꯍꯤꯛ ꯏꯁ ꯀꯧꯖꯧꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪꯕꯨꯗꯤ ꯒꯗꯥ ꯍꯥꯏꯕꯤꯒꯦꯍꯦ ꯅꯣꯡꯗꯥꯔꯦꯝꯕ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯁꯤꯜꯂꯛꯏ ꯏꯕꯥꯅꯤ ꯍꯥꯠꯇꯣꯛꯅꯔꯁꯤ ꯊꯥꯡꯅ ꯌꯥꯅꯁꯤꯔꯥ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯅꯁꯤꯔꯥ ꯑꯄꯥꯝꯕ ꯈꯜꯂꯣ ꯒꯗꯥ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯇꯥꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯃꯤꯊꯤꯕꯧ マꯟꯕ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯟꯒ ꯑꯩꯒꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯑꯗꯨꯕꯨꯔꯣ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯄꯦꯟꯅ ꯅꯣꯛꯊꯣꯛꯂꯨꯔꯒ ꯍꯟꯊꯔꯛꯄꯗ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯤꯅꯥꯏ ꯍꯥꯏꯕꯤꯒꯦꯍꯦ ꯃꯤꯅꯥꯏ ꯃꯆꯥ ꯅꯣꯡꯗꯥꯔꯦꯝꯕ ꯂꯥꯎꯒꯅꯨ इचन चैना पीरीब इचन की थमोइब ओटलीब मिसक्ति नंगने नंग अइना नते मदुफो खंगदब नंगने इचन नुंगसिब सारी अइना माब ओटपा मतो करमना खाबगी ngakchanab matausida nongdairembagi pisum anido sukchinnare maduni nangi asoiba nanga nungsinariba nangbu nungsijariba nupidugi thamoi masak khangba ngamdaba nangbu miro nangbu nuparo nangbu nungsibagidama mahakna mabu thamoi singna nungsijaba kana amagi thamoi latnagi manakta naksinbagi ayaba pikide tayaldo nongdairembu hina chingnabagi miengdi yingle khaba ngakna karama matamda angakpani Mr. Khawan hakse nangi naral ni khalli be chanmu nangna senade nangna magi sambal oibide nangna mabu ngakpi senbide sambal khabidraba nangi naral dugi thamoi dudi nangna naknaba miyoi kharana mache tana thugai bi kramani kai kraba magi thamoi do nangna matam duda themjin bi khidre maduna maram oiraga ichanmu mapok khudingda nangi oiba fanglaroi namthakni minambane nangna hairaga aina thajagadaba nate nang kanano aina mayek singna khangi launam chawba namthak haiba nangi chirol wada thajarubagini aina ngasi maga lamnariba amuk hanna ai nangi chirol da wada thajaroi yam hainaroi dori kamai dawni aide si hairaga chuba da kholi ngak wakhal tawruraga khabada mukladuna hairi aikhoi challenge ama tawna badai karamba challenge hayengmak nangi namana pado ichangi mangol da famal madu ngamdraba nang amuk hanna moirang maike olakana
ꯀꯔꯤꯒꯨꯝꯕ ꯑꯣꯜꯂꯛꯂꯕꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯋꯥꯔꯧꯅꯔꯣꯏꯁꯤ ꯑꯩ ꯑꯉꯥꯎ ꯑꯐꯩ ꯅꯠꯇꯦ ꯅꯪꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄ ꯇꯧꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯁꯥꯎꯅꯤꯡꯕꯒꯤ ꯏꯆꯦꯜ ꯄꯨꯝꯕ ꯅꯝꯊꯗꯨꯅ ꯂꯩꯖꯔꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯈꯨꯠ ꯌꯥꯎꯔꯣꯏ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯦ ꯈꯥꯕꯅ ꯉꯥꯛꯊꯣꯛꯄ ꯅꯪꯍꯧꯗꯦ ꯈꯨꯇꯨꯝ ꯇꯥꯁꯟꯗꯨꯅ ꯈꯥꯕꯒꯤ ꯆꯤꯝꯕꯥꯜꯗ ꯊꯤꯟꯖꯤꯟꯈꯤ ꯀꯟꯊꯤ ꯊꯣꯛꯅꯁꯨ ꯂꯥꯎꯔꯛꯏ ꯃꯤꯅꯥꯏ ꯃꯆꯥ ꯃꯤꯊꯤꯕꯣꯡ ꯅꯃꯥ ꯅꯄꯥ ꯁꯛꯇꯥꯗꯨꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯌꯥꯝ ꯆꯥꯟꯅꯩ ꯃꯍꯦꯛ ꯃꯤꯐꯠꯇ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗꯥꯔꯦꯝꯕꯗ ꯀꯥꯎꯏ ꯑꯅꯤꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯑꯣꯟꯊꯈ꯭ꯔꯦ ꯑꯍꯦꯟꯕꯅ ꯍꯩꯃꯥ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯗꯌꯥꯜꯅ ꯑꯁ ꯑꯩꯇ ꯇꯟꯖꯩꯗ ꯑꯍꯦꯟꯕ ꯈꯥꯝꯗꯣꯛꯁꯤꯂꯣ ꯍꯣꯏ ꯈꯥꯝꯗꯣꯛꯁꯤ ꯆꯦꯟꯊꯔꯒ ꯐꯨꯅꯔꯤꯕ ꯑꯅꯤꯗꯣ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯦꯟꯗꯣꯔꯛꯄ ꯀꯤꯟ ꯑꯃ ꯑꯅꯤꯁꯨ ꯆꯥꯃꯤꯟꯅꯔꯦ ꯀꯤꯟ ꯆꯥꯅ ꯅꯝꯗꯨꯅꯗꯤ ꯈꯥꯝꯗꯣꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯆꯤꯝꯕꯥꯜ ꯇꯠꯂꯤꯗꯨ ꯇꯩꯊꯣꯛꯂꯒ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯂꯥꯎꯏ ꯁꯦꯜ ꯄꯥꯏꯕ ꯅꯃꯥ ꯅꯄꯥꯒꯤ ꯃꯆꯥ ꯆꯠꯂꯣ ꯅꯣꯏ ꯅꯃꯥ ꯅꯄꯥꯗꯨꯗ ꯍꯪꯉꯨꯁꯣ ꯃꯣꯏꯅ ꯏꯆꯟꯗ ꯀꯔꯤ ꯇꯧꯈꯤ ꯀꯔꯤ ꯍꯥꯏꯈꯤ ꯑꯣꯏ ꯃꯍꯤꯛ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯏꯃꯥ ꯏꯄꯥꯗ ꯈꯠꯅꯍꯧꯗꯧ ꯃꯆꯥꯗꯣ ꯃꯥꯟꯕ꯭ꯔꯣ ꯅꯪ ꯆꯤꯟ ꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯈꯥꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯃꯝꯁꯤꯜꯂꯛꯏ ꯃꯇꯝꯗꯣ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯣ ꯎꯔꯛꯄꯗꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯔꯦ ꯀꯔꯤ ꯇꯧꯅꯔꯤꯅꯣ ꯈꯠꯅꯔꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯗꯌꯥꯜꯅ ꯈꯠꯅꯗꯦ ꯆꯨꯝꯅ ꯃꯔꯩ ꯌꯦꯠꯅꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯈꯥꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯅ ꯈꯣꯏꯗꯧ ꯊꯤꯛꯅ ꯌꯦꯡꯍꯧꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯨꯃꯥꯡ ꯌꯧꯔꯦ ꯂꯨꯈꯣꯏꯒ ꯑꯏꯪꯕꯤꯒ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯕꯗ ꯎꯕꯗ ꯍꯪꯉꯛꯏ ꯃꯄꯥꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯨꯔꯦ ꯀꯅꯥꯒ ꯈꯠꯅꯔꯨꯔꯦ ꯇꯥꯁꯤꯟꯅꯔꯝꯗꯦ ꯐꯤꯡꯅ ꯆꯪꯈꯤ ꯑꯏꯪꯕꯤꯅ ꯇꯌꯥꯜꯕꯨ ꯐꯥꯏ ꯃꯤ ꯈꯠꯅꯔꯨꯕ꯭ꯔꯣ ꯃꯁꯤꯕꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯌꯥꯜ ꯂꯨꯈꯣꯏꯅ ꯃꯇꯧꯗꯨꯗ ꯃꯥꯕꯨ ꯈꯠꯅ ꯆꯩꯅꯕ ꯇꯧꯈꯤꯗ꯭ꯔꯕꯗꯥꯏꯅꯦ ꯇꯌꯥꯜ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯁꯨ ꯈꯠꯅꯕ ꯌꯥꯎꯔꯨꯔꯤꯕ꯭ꯔꯥ ꯄꯥꯈꯪꯁꯤꯅ ꯄꯥꯈꯪ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯗꯤ ꯈꯤꯇ ꯋꯥꯈꯜ ꯇꯥꯕ ꯌꯥꯏ ꯈꯥꯝꯖꯜꯂꯒ ꯄꯨꯔꯛꯄ ꯀꯩꯗꯧꯒꯦ ꯑꯁ ꯁꯟ ꯑꯁꯤꯕꯩ ꯃꯅꯥꯛꯇ ꯂꯦꯞꯄ ꯃꯤꯋꯥ ꯇꯥꯏ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯍꯣꯠꯂꯤ ꯂꯨꯈꯣꯏꯅ ꯇꯞꯊꯔꯒ ꯃꯤꯋꯥ ꯇꯥꯕ ꯅꯠꯇꯦ ꯀꯩꯗꯧꯔꯨꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯁꯦꯡꯅ ꯇꯝꯃꯨꯗꯅ ꯇꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯦꯡꯐꯥꯇꯅ ꯇꯝꯃꯛꯏ ꯑꯣꯏꯗꯕ ꯈꯔ ꯍꯥꯏꯖꯤꯜꯂꯛꯏ ꯒꯥꯔꯤ ꯊꯧꯕꯗ ꯍꯦꯟꯒꯠꯅꯕꯗꯒꯤ ꯈꯔ ꯐꯤꯡꯒꯠꯅꯔꯛꯄꯅꯤ ꯕꯕꯥ ꯊꯨꯠ ꯂꯥꯎꯕ ꯊꯕꯛꯇꯨꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯈꯠꯅꯕ ꯉꯝꯕ ꯂꯨꯈꯣꯏꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯌꯥꯜꯁꯨ ꯃꯈꯥ తాꯅ ꯁꯦꯝꯖꯤꯟꯕ ꯋꯥ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯀꯌꯥꯗ ꯃꯇꯥꯠ ꯍꯩꯔꯤꯕꯅꯣ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤ ꯑꯁꯨꯛ ꯊꯤꯅ ꯐꯨꯅꯔꯛꯀꯗꯧꯕ ꯅꯠꯇꯦ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯣ ꯈꯪꯉꯨꯔꯅꯣ ꯑꯃꯠꯇ ꯈꯪꯉꯨꯔꯅꯨ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯕꯗꯤ ꯃꯄꯥꯅꯅꯤ ꯃꯁꯤꯃꯗꯤ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯍꯥꯏꯕꯤꯒꯦꯍꯦ ꯋꯥꯔꯛ ꯋꯥꯇꯦꯝꯅꯧ ꯃꯇꯝꯗꯨꯗꯅ ꯁꯦꯜ ꯄꯤꯁꯤꯟꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯁꯨ ꯇꯧꯈꯨꯑꯣ ꯊꯤꯀꯥꯗꯥꯔ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ ꯃꯅꯤꯡ ꯇꯝꯍꯜꯂꯣ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯔꯣꯏ ꯂꯥꯎꯈꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯎꯕꯤꯈꯨꯑꯣ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯇꯥꯖꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯌꯦ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯄꯜꯂꯒ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯄꯤꯕ꯭ꯔꯕꯨ ꯑꯔꯦꯝꯕꯗ ꯍꯅꯨꯊꯪꯗ ꯐꯨꯗꯔꯛꯀꯅꯤꯀꯣ ꯇꯌꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯣꯡꯖꯤꯜ ꯌꯧꯕꯗ ꯏꯆꯟꯒꯤ ꯀꯣꯜ ꯂꯥꯛꯏ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯃꯁꯤꯃꯁꯨ ꯇꯥꯟ ꯆꯥꯈꯤꯗ꯭ꯔꯦ ꯍꯜꯂꯣ ꯈꯣꯟꯗꯥꯁꯤꯗꯤ ꯇꯌꯥꯜꯗ ꯏꯁꯧ ꯂꯥꯡꯂꯒ ꯈꯨꯟꯗꯣꯛꯈ꯭ꯔꯦ ꯏꯆꯟꯁꯨ ꯃꯩꯗ ꯅꯦꯠꯂꯒ ꯂꯩꯕꯅ ꯈꯣꯟꯗꯥꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯊꯝꯈ꯭ꯔꯦ ꯇꯌꯥꯜꯁꯨ ꯁꯨꯛꯊꯩ ꯑꯁ ꯍꯧꯔꯝꯃꯅꯤꯅꯦ ꯀꯣꯜ ꯕꯦꯛ ꯇꯧꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯐꯃꯨꯡꯗ ꯐꯝꯊꯩ ꯏꯆꯟꯁꯨ ꯁꯨꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ ꯇꯌꯥꯜꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯗꯣ ꯄꯥꯏꯈꯠꯂꯤ ꯀꯩ ꯂꯩꯔꯦ ꯁꯥꯎꯔꯤꯔꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯔꯛꯑꯣ ꯇꯌꯥꯜꯗ ꯏꯆꯟꯅ ꯁꯥꯎꯕ ꯉꯝꯗꯦ ꯏꯆꯟꯅ ꯇꯌꯥꯜꯗ ꯁꯥꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯆꯟꯁꯨ ꯇꯞꯅ ꯍꯪꯂꯛꯏ ꯉꯁꯥꯏ ꯑꯅꯤꯗꯨ ꯈꯠꯅꯕ꯭ꯔꯣ ꯍꯣꯏ ꯈꯠꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯀꯌꯥꯝ ꯁꯣꯛꯀꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯔꯣ ꯈꯥꯕꯔꯣ ꯑꯅꯤꯃꯛ ꯈꯥꯕꯗꯤ ꯎꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂꯝꯒꯅꯤ ꯈꯜꯂꯨꯗꯕ ꯇꯌꯥꯜꯗꯨ ꯄꯨꯡꯉꯉꯛꯏ ꯁꯠꯇꯝꯃꯤ ꯏꯆꯟꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯁꯤꯗꯤ ꯂꯥꯎ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯃꯛ ꯇꯧꯏ ꯁꯞꯇ꯭ꯔꯥꯝꯗ ꯂꯥꯎꯈꯠꯂꯛꯏ ꯏꯆꯟ ꯃꯤꯐꯠꯇ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯥꯕꯒ ꯈꯠꯅꯔꯤꯗꯣ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯗꯣ ꯅꯄꯥ ꯊꯧꯕꯩꯔꯣ ꯃꯤꯠ ꯂꯪꯈꯠꯂꯤ ꯇꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯣꯔ ꯐꯤ ꯀꯥꯝꯂꯤꯕꯅꯤ
ꯋꯥꯍꯩꯗꯨꯗꯤ ꯏ ꯈꯪꯉꯥꯏ ꯍꯩꯒꯠꯂꯛꯏ ꯑꯔꯤꯕꯤ ꯈꯨꯃꯨꯊꯣꯛ ꯅꯪ ꯈꯥꯕꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯃꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯤꯅꯥꯏꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯪꯁꯨ ꯃꯤꯅꯥꯏ ꯑꯣꯏꯔꯒꯦꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯥꯎꯕꯗ ꯀꯥꯗ ꯂꯩꯕ ꯉꯝꯅꯗ꯭ꯔꯗꯨꯅ ꯃꯍꯩ ꯊꯣꯛꯅꯔꯛꯏ ꯆꯪꯁꯤꯜꯂꯨꯕꯗꯤ ꯉꯝꯗ ꯆꯦꯞꯊ ꯌꯦꯡꯂꯝꯂꯒ ꯃꯥꯡꯒꯣꯜꯗ ꯃꯔꯤ ꯊꯣꯛꯅꯔꯛꯑꯒ ꯐꯝꯊꯅꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯏꯆꯟꯁꯨ ꯂꯥꯎꯔꯛꯄ ꯂꯦꯞꯇꯦ ꯅꯪꯗꯤ ꯃꯄꯨꯔꯣ ꯃꯥꯅꯦ ꯑꯩꯗꯤ ꯃꯄꯨꯅꯦ ꯃꯄꯨ ꯃꯤꯅꯥꯏ ꯃꯥꯒ ꯃꯄꯨ ꯑꯩꯒ ꯃꯥꯟꯅꯕ ꯈꯛ ꯌꯥꯔꯣꯏ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯔꯤꯕꯤ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯝꯃꯤꯁꯦ ꯑꯣ ꯅꯪꯅꯗꯤ ꯊꯥꯈꯤꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯊꯥꯔꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯁꯣꯛꯍꯧꯔꯦ ꯉꯁꯤꯗꯤ ꯀꯂꯛ ꯄꯦꯠꯂꯤ ꯅꯔꯝꯆꯠꯇꯨꯒꯤ ꯂꯥꯏꯅ ꯋꯥꯔꯛꯏꯅꯤ ꯑꯩꯒꯤ ꯂꯝꯆꯠꯅ ꯀꯩꯗꯧꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯤ ꯃꯆꯥꯗꯨꯗ ꯀꯛ ꯈꯠꯅꯕ ꯍꯧꯔꯤꯗꯨꯗꯤ ꯈꯥꯕꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯔꯥ ꯅꯪꯒꯤꯗꯣ ꯃꯥꯏ ꯃꯤꯆꯪ ꯆꯪꯗ꯭ꯔꯗꯤ ꯃꯍꯤꯛ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯣ ꯃꯍꯤꯛ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯥꯕꯅꯁꯨ ꯃꯉꯣꯟꯗ ꯇꯠꯇꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯅꯤ ꯏꯆꯟꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄꯁꯤꯗ ꯃꯩ ꯍꯧꯔꯦ ꯐꯣꯟꯗꯨꯗ ꯈꯥꯅ ꯌꯦꯡꯂꯒ ꯃꯌꯥ ꯆꯤꯛꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏ ꯃꯤꯆꯪ ꯆꯪꯕ ꯉꯝꯕꯅꯣ ꯌꯦꯡꯂꯒꯦ ꯀꯛꯊꯠꯂꯣ ꯇꯌꯥꯜꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯂꯩꯕꯅꯤꯅ ꯋꯥ ꯏꯜꯂꯤ ꯅꯍꯥꯟꯈꯩ ꯑꯣꯏꯔꯕꯗꯤ ꯏꯜꯂꯝꯗꯕꯁꯨ ꯌꯥꯏ ꯉꯁꯤ ꯃꯤꯀꯨꯞꯁꯤꯗꯗꯤ ꯏꯟꯗꯕ ꯉꯝꯗ꯭ꯔꯦ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯏꯆꯟꯒꯤ ꯋꯥ ꯇꯥꯕꯒꯤ ꯃꯇꯝ ꯂꯩꯍꯟꯈꯤꯗ꯭ꯔꯦ ꯑꯅꯤꯗꯨꯅ ꯁꯥ ꯁꯟꯒꯨꯝ ꯂꯥꯎꯅꯕꯗꯨ តាꯉꯝꯗꯕꯒꯤꯅꯤ ꯀꯛꯊꯠꯂꯤꯕꯗꯣ ꯏꯆꯟꯅ ꯃꯥꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯁꯥꯎꯔꯝꯒꯅꯤ ꯈꯪꯂꯕꯁꯨ ꯇꯞꯅ ꯊꯦꯝꯂꯒꯦ ꯈꯟꯈ꯭ꯔꯦ ꯇꯌꯥꯜ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯇꯌꯥꯜ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯑꯐꯤꯡ ꯑꯐꯥꯏ ꯍꯧꯏ ꯀꯧꯕꯗꯃꯛ ꯀꯧꯔꯒ ꯐꯨ ꯍꯧꯒꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯁꯨ ꯊꯤꯡ ꯍꯧꯒꯠꯂꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯐꯤꯕꯝꯗꯨꯗ ꯕꯕꯥꯒꯤ ꯏꯃꯥꯒ ꯅꯠꯇ꯭ꯔꯥ ꯃꯄꯥ ꯂꯩꯍꯧꯕꯗꯣ ꯑꯧ ꯃꯥꯅꯤ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯌꯥꯜꯁꯨ ꯆꯦꯟꯆꯠ ꯇꯧꯅ ꯏꯅꯩ ꯃꯄꯥꯟꯗ ꯏꯅꯥꯎꯕꯅ ꯁꯅꯥꯊꯣꯏꯗ ꯇꯞꯅ ꯍꯥꯏꯔꯤ ꯅꯣꯏ ꯅꯕꯨꯡꯁꯤꯅ ꯑꯔꯤꯕꯤ ꯂꯥꯎꯔꯤꯁꯤ ꯏꯆꯟꯗ ꯃꯥꯟꯗ꯭ꯔꯣ ꯁꯅꯥꯊꯣꯏꯁꯨ ꯈꯨꯅꯤꯡꯅ ꯁꯨꯏ ꯏꯅꯥꯎꯕꯗ ꯃꯣꯏ ꯑꯅꯤꯕꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯒꯗ꯭ꯔꯣ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯈꯥꯕꯁꯨ ꯄꯟꯒꯨꯝ ꯇꯧꯏ ꯑꯣꯏꯔꯝꯃꯣꯏꯗ ꯆꯪꯉꯒ ꯍꯪꯉꯨꯔꯣ ꯃꯇꯥꯅꯤꯅꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯥꯍꯨꯝ ꯑꯃꯗ ꯄꯥꯏꯊꯣꯔꯛꯄꯗ ꯈꯪꯉꯤ ꯏꯅꯥꯎꯕ ꯏꯊꯛ ꯊꯛꯀꯠꯂꯤ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯨꯛꯂꯒ ꯃꯄꯥꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯕ ꯍꯧꯔꯛꯏ ꯕꯕꯥ ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯀꯔꯤ ꯇꯌꯥꯜꯒꯤ ꯏꯅꯥꯎꯕꯒꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯁꯪꯗꯣꯛꯑ ꯌꯦꯡꯉꯤ ꯂꯤꯛꯂꯥꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯍꯥꯔ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ꯭ꯔꯤ ꯃꯆꯦꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯆꯦꯗ ꯆꯦ ꯃꯪꯅꯗꯦ ꯇꯥꯏꯕꯪꯅꯤ ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯄꯥꯔꯤꯅ ꯀꯅꯥꯒꯅꯣ ꯂꯨꯍꯣꯡꯗꯧꯔꯤꯕꯣ ꯁꯅꯥꯊꯣꯏꯅ ꯑꯗꯨꯅꯤ ꯀꯣꯛ ꯉꯥꯎꯔꯦ ꯑꯏꯪꯕꯤꯅ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯥꯏꯔꯛꯏ ꯅꯣꯏ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ ꯁꯥꯎꯒꯠꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯁꯨꯛ ꯐꯖꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯌꯥꯎꯔꯤꯒꯦ ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯑꯩ ꯉꯥꯎꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡ ꯑꯩ ꯌꯨ ꯊꯛꯄ꯭ꯔꯣ ꯊꯛꯇꯦ ꯆꯨꯝꯅ ꯂꯦꯞꯄꯒ ꯆꯨꯝꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯅꯈꯣꯏ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯤꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎ ꯍꯥꯏꯔꯣ ꯐꯩ ꯂꯥꯎꯔꯒꯦ ꯏꯄꯥꯒꯤ ꯌꯥꯏꯃ ꯇꯣꯝꯄꯣ ꯇꯞꯊꯧ ꯑꯃꯨꯛꯇ ꯂꯨꯈꯣꯏꯅ ꯊꯦꯝꯂꯛꯏ ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯣ ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯡꯂꯅꯤ ꯀꯩꯗꯧꯉꯩ ꯍꯣꯡꯁꯤꯒꯦ ꯉꯁꯤ ꯍꯣꯡꯁꯤꯔꯥ ꯍꯌꯦꯡ ꯍꯣꯡꯁꯤꯔꯥ ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯍꯥꯏ ꯏꯄꯥꯅ ꯇꯧꯅꯤ ꯈꯨꯗꯛꯁꯤꯗ ꯍꯣꯡꯁꯤ ꯍꯥꯏꯔꯕꯁꯨ ꯍꯣꯡꯒꯅꯤ ꯈꯪꯗꯦ ꯂꯨꯍꯣꯡꯕꯤꯔꯣ ꯍꯣꯏꯅꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯂꯨꯍꯣꯡꯕꯗ ꯅꯨꯄꯤ ꯑꯃꯗꯤ ꯆꯪꯉꯤꯗꯅ ꯅꯨꯄꯤꯗꯣ ꯀꯃꯥꯏ ꯇꯧꯁꯦꯕ ꯑꯩꯈꯣꯏꯅ ꯊꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯏꯆꯥꯅ ꯑꯄꯥꯝꯕ ꯈꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯇꯌꯥꯜ ꯃꯤꯠ ꯂꯪꯈꯠꯈ꯭ꯔꯦ ꯑꯇꯩꯗꯨꯁꯨ ꯁꯛꯐꯝꯁꯤꯡꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯕꯗ ꯃꯆꯤꯟꯅ ꯂꯩ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ ꯂꯩꯇꯦ ꯀꯣꯏꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯋꯥꯏ ꯆꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗ ꯃꯥꯅ ꯄꯥꯝꯖꯕ ꯂꯩ ꯍꯥꯏꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯁꯨ ꯄꯣꯛꯏ ꯉꯛꯄꯁꯨ ꯐꯥꯎꯏ ꯃꯔꯨ ꯑꯣꯏꯅ ꯏꯅꯥꯎꯕꯒ ꯇꯌꯥꯜꯒ ꯁꯣꯔ ꯐꯨꯟꯗꯧꯔꯦ ꯑꯏꯪꯕꯤꯅ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯎ ꯍꯌꯦꯡꯃꯛ ꯆꯠꯂꯨꯒꯦ ꯆꯠꯀꯗ꯭ꯔꯥ ꯏꯃꯥ ꯃꯆꯥꯒꯤ ꯋꯥꯍꯪꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯆꯠꯀꯅꯤ ꯀꯔꯤꯒꯤ ꯆꯠꯂꯣꯏ ꯌꯥꯔꯛꯇ꯭ꯔꯤꯐꯥꯎꯅꯦ ꯌꯥꯗ꯭ꯔꯤꯐꯥꯎ ꯇꯠꯂꯨꯗꯧꯔꯤꯅꯤ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯛ ꯄꯥꯝꯕꯗꯣ ꯇꯧꯗꯣꯔꯤꯅꯤ ꯉꯁꯥꯏꯒꯩ ꯊꯧꯅꯥ ꯂꯩꯅ ꯋꯥ ꯉꯥꯡꯂꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯤꯝꯕꯥꯜ ꯂꯀꯛ ꯇꯧꯔꯛꯏ ꯃꯧꯄꯥꯅ ꯃꯅꯤꯡ ꯍꯟꯈꯤꯗꯧꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗ ꯂꯤꯛꯂꯥꯏꯅ ꯃꯕꯨꯛ ꯐꯥꯔꯛꯏ ꯏꯕꯨꯡꯉꯣ ꯍꯥꯏꯔꯣꯗꯅ ꯅꯨꯄꯥꯅꯕꯨ ꯀꯔꯤꯅꯣ ꯅꯤꯡꯍꯟꯅꯒꯦ ꯈꯜꯂꯤꯗꯣ ꯑꯗꯨꯛ ꯄꯥꯝꯖꯕ ꯑꯃ ꯂꯩꯔꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯒꯤ ꯂꯣꯠꯂꯤ
ꯑꯣꯏꯖꯕ ꯁꯤꯠꯀꯅꯤꯀꯣ ꯃꯤꯅ ꯃꯨꯟꯈꯤꯕꯅ ꯍꯥꯟꯈꯤꯅꯤ ꯊꯃꯣꯏ ꯁꯛꯍꯧꯅꯤꯀꯣ ꯌꯥꯔꯣꯏ ꯃꯨꯟꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯑꯣꯡꯁꯤꯗ ꯇꯌꯥꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯤꯍꯦ ꯍꯥꯏꯗꯧ ꯂꯩꯔꯗꯤ ꯀꯣꯛ ꯍꯥꯏꯔꯣ ꯁꯨꯝ ꯇꯧ ꯂꯩ ꯀꯔꯤ ꯀꯥꯟꯅꯒꯦ ꯂꯣꯠꯂꯤꯅꯣ ꯈꯪꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯨꯛꯁꯨ ꯂꯣꯠꯁꯤꯟꯒꯦ ꯈꯜꯂꯨꯗ꯭ꯔꯦ ꯁꯣꯔ ꯊꯤꯡꯒꯠꯂꯒ ꯆꯍꯤ ꯀꯌꯥ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯊꯝꯂꯛꯄ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯔꯛꯏ ꯇꯌꯥꯜꯍꯣꯏ ꯃꯅꯥꯛꯇꯩꯅꯤ ꯏꯆꯟ ꯀꯧꯏ ꯏꯃꯥ ꯏꯄꯦꯝꯃ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯐꯝꯊꯈ꯭ꯔꯦ ꯏꯅꯥꯎꯕ ꯇꯌꯥꯜ ꯃꯃꯤꯠ ꯐꯩꯔꯞ ꯃꯊꯛꯇ ꯌꯦꯡꯈꯠꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯗ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯍꯥꯏꯈꯤꯕ ꯃꯤꯀꯨꯞꯇꯨꯁꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ ꯂꯋꯥꯏ ꯅꯨꯄꯤ ꯈꯣꯡꯕꯤꯖꯥꯎ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯅꯪꯒꯨꯝꯕꯤ ꯂꯋꯥꯏ ꯅꯨꯄꯤ ꯂꯧꯕꯤꯗꯧ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯦ